Inat lining laison amasung miyamgi seba taunabagidamagta layribani hairiba Arambai Tengol hairiba organization asi yamna maru oiba miyoi ama fighting commander ni hairiba Asem Kanan CBI gi maikeidigi arrest tawkibadigi yamna chawba achawba irang ama shutdown amasung internet thingmar chingba makhal makha kayagi thawdoksing aikoina thengnakre numit nini akanba ihau changsilaba matung asida hauji asi maram kaya amana maram oiduna hauji changsilamba shutdown gi oiba khongjang asi ngasi handokre internet gi oiba athingba asisu handoraklaba mali ayamba mafamda tapna tapna yanaba horakle irang asina khara nemtharingai matam asi lawjeduna mamangdasu hanjin hanjin thoktuna lakraba handakki matang asida yamna chawna mayek singna uba phangkiba khunai asida yamna chawna singnaba ama oirakliba thawdok kharagi matangda aikoi khantabagi matam adu yausilakle lalak asida chingkong singyada leiba khudong thiningai gi oiba mafamda leiba lungmi ama oibane isingi khudong chadaba kayamara asida leiringai matam khara asida hatu loisin haugadra haiduna yamna kanna honajeringai gi mikup aduda mobile internet data service thingjin khre lebaki oiba achobu irang laklagani haiba wafam sing phongdok narakpadaki labukta thabak sudun leiramba lawmi ayama loinamak kakhatnaraki ikan kanade mahusagum leibaki oiba irang ama lakle haiduna lambida thoktuna shutdown lauthokliba asibu saugatpa leppa leitena thoknaraki Lauthoragli shutdown adubu saugatuna changsiliba khongjanggi oiba mafam kaya amagi oiriba fibamsing imit mangna uba fangjaki mafam kaya amagi oiba paudamsingsu lepa leitena adumak taki awa ana isu kayatana thallaba lamdam asida maruoina karigumba thawdo ama thokpa matamda karigumba isu ama lakpa matamda lambida thoraktuna shutdown tawduna ban tawduna law khongdiba makai tabidabagi oiba chanabi asina kuina leiraklaba lamdam asigi oiba handak nauna lakliba irang asida aikogi khunai asida singnarakpa yaba sangsingliba khongjang asibu mai pakpadagi nathaiduna atopa lambi amada chattuna aikoide hen awaba oiba yaba thawdok kaya ama leppa leitena taba amasung uba fanglaki pendabagi maichakna thamoida phumduna pokhairakpa maigi chingumna haurakhiba irang asina khoisaunaraba miyamsinggi maikeidagi sauba henmankibana tawkhiba oirambadi yai tawbatabu changsiliba khongjang adubu maithiba yaba thawdok kaya ama leiki Arambai Tengolgi ming sijinnaduna bangi namada makogi ming sijinnaduna migi oiba lanai property amang ata amasung chathariba ban asibu kaihanba yaba thawongsing chatharamba miyoising khara phagalaba matungda wakhal tabinakre haibagi oiba wafamsu aikoina adumak ubu fangli adubu masi khakta oidri karigumba leiba asida irang thokpa matamda hairiba irang adu makha chathadanabagi damakta leiriba kangbu kharagi maikeigi madubu amang ata thokanabagi damakta karigumba thabak khara tawramba yai haibagi oiba wafam asi mamangdagi adumak phungdoknatuna laklibani maduda sunatana lamdam asigi oinadi banna chingba irang asi lakpa matamda nisa chasinduna yu thaksinduna lambida thokliba miyoising asida bangi oina chatharakliba phongdokhiba chana kanglon adu indana makoina tawning bada tawba chat awoksingda emergency ana amasung dharma mai isingi oina chatliba kangusing asida fawba akpanba kaya ama piba gari thugaiba amasung awa ana kaya ama pihanbagi oiba thawdo asi handakna ahanba natte tawbatabu handaki asidadi aduki matik yamna chawna uki karigumba irang ama lakpa matamda madubu thugainabagi damakta thawoina yaushinduna irang adubu manghannabagi damakta honaba kangbu ama nisa chasinduna makoina karan taba kangbu ama hairiba kangbu adi sibudi mipum khudingmaki maikeidagi irang ama thokpa matamda adumak makoina ban asibu kaihanli haiduna phongdoknaduna lakli tawbatabu icham chamba miyoising oina unariba leiriba khongjaloising asigi manungdasu hongdokadaba wafam kharasu adumak uba fangdabadi natte numit nini oina chaksinkiba khongjang adu lauthokpa matamda essential servicing emergency amasung nat gi oiba thabak thorongsingdi komthokani haiduna yamna mayek sengna phongdokchakiba taragasu yungau changau nisa sijinnaba miyoi nattaba yamna gyan tare hairiba kangbusingi maikeidagi su nat gi oina lakpa miyoising even
ꯏꯃꯥꯔꯖꯦꯟꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯐꯥꯎꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯍꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅꯃꯛ ꯎꯅꯔꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯂꯨꯍꯣꯡꯕ ꯁꯣꯔꯥꯠꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯗ ꯐꯥꯎꯕ ꯀꯔꯤꯒꯤꯗꯃꯛꯇ ꯏꯔꯥꯡ ꯃꯅꯨꯡꯗ ꯂꯨꯍꯣꯡꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯄꯟꯕ ꯄꯤꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯎꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕ, ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯑꯣꯏꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄ, ꯄꯦꯟꯗꯕ ꯐꯨꯗꯣꯛꯄ ꯃꯥꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ, ꯕꯟꯗ ꯇꯧꯔꯤꯕ ꯑꯗꯨ ꯀꯅꯥꯕꯨ ꯌꯥꯅꯤꯡꯗꯗꯨꯅ ꯕꯟꯗ ꯇꯧꯔꯤꯕꯅꯣ, ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤꯅ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕ ꯑꯁꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯕꯟꯗ ꯆꯠꯊꯗꯨꯅ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯍꯟꯒꯗꯧꯔꯤꯕ ꯑꯁꯤ ꯀꯅꯥꯗꯅꯣ? ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯅꯥ ꯑꯌꯦꯛꯀꯤꯗꯃꯛꯇ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯔ, ꯑꯩꯈꯣꯏ ꯃꯁꯦꯜꯗꯔ, ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯀꯗꯧꯔꯤꯕꯔꯥ? ꯐꯪꯍꯟꯒꯗꯧꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯂꯩꯉꯥꯛꯇꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯃꯥꯏꯀꯩ ꯆꯨꯝꯅ ꯏꯔꯥꯡ ꯑꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯉꯝꯂꯛꯇꯕꯒꯤ ꯐꯤꯚꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯨꯝꯂꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ, ꯌꯥꯝꯅ ꯄꯦꯟꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯏꯍꯧꯁꯤꯡ ꯍꯧꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯛ ꯈꯣꯜꯂꯥꯎ ꯂꯥꯎꯕꯤꯅꯕ ꯂꯩꯇꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯐꯥꯎꯖꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯏꯍꯧ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ, ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯄꯤꯒꯗꯧꯔꯤꯕ ꯆꯩꯅꯥ ꯑꯗꯨ ꯀꯅꯥꯗ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯩꯊꯦꯡ ꯑꯗꯨ ꯐꯪꯍꯟꯒꯗꯕ ꯃꯐꯝꯗ ꯆꯞ ꯆꯥꯅ ꯐꯪꯍꯟꯁꯤ꯫ ꯃꯁꯤꯗ ꯆꯩꯊꯦꯡ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯚꯥꯏꯑꯣꯂꯦꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯔꯦꯂꯤ ꯆꯠꯄ ꯑꯣꯏꯒꯦꯔꯥ, ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯌꯧꯍꯟꯈꯤꯕ ꯑꯗꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯌꯦꯡꯁꯤꯟꯅꯗꯨꯅ, ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯠꯊꯔꯛꯂꯤꯕ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯈꯣꯡꯖꯪ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨ ꯃꯥꯏꯊꯤꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯊꯨ ꯑꯀꯥꯏ ꯌꯥꯗꯕꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯄ ꯈꯛ ꯅꯠꯇꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯤꯠꯄꯥ ꯄꯤꯠꯄꯥ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯅꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤꯅꯤ ꯍꯌꯦꯡ ꯃꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗꯁꯨ ꯊꯣꯔꯛꯄ ꯌꯥꯏ, ꯑꯗꯣꯝꯒꯤ ꯏꯃꯨꯡꯗꯁꯨ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯂꯥꯛꯄ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯄꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯃꯥꯡꯗꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯕꯟꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯑꯣꯏꯅ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯅꯗꯨꯅ ꯑꯋꯥꯕ ꯄꯤꯅꯕ ꯃꯥꯟꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯕꯟꯗ ꯇꯧꯕ ꯃꯇꯝꯗ ꯇꯧꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯄꯣꯠꯐꯝ ꯐꯝꯕꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯆꯥꯏꯈꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯟꯊꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯅꯥꯅꯣ, ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯟꯗꯨꯅ ꯈꯣꯡꯖꯪ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ, ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯤ꯫